Lukhosei Zou ADC Mikhalda Mirep OINA Songthoknaba election campaign haukhre. Lupa crore kayagi mayai kabadrak lalonbagi thabakta senai haiduna police na phaduna jail da lairuraba matungda court na mara leite haiduna thadokhraba hana autonomous district council Sandel gi chairman Lukhosei Zou handak pangthokadariba ADC Mikhalda 16 more DCC da independent mirep OINA songthoknaba sem-sakhre haure hairi. PAO-CHE sina phangba pawgi matunginadi ngarang Lukhosei Zougi more ward number 2 Phaicham bank ta leiba yumda election campaign ga mari leinana mifam ama pangthokre. Mifam aduda more border town da leiba tongan ba community gi lusingba kaya ama su saru yaki. Pangthokhiba mifam adugi video footage ama social media da thagalakhibagi matungina pangthokliba mifam adu Lukhosei Zou ADC Mikhalda mirep oina songthoknabagi ahanba mifamni haibadu mayek sengna utli. Mifam aduda saruk yakiba kayana wangangbada phongdokhibada court na mara leite haiduna thadokhraba Lukhosei Zoubu mahaki political career manghanaba tampakta base tawba organization kyana lanna uhanaba khongjang kya sangsilakpa adubu yaningdaba phongdokhi loinana handak pangthokadaba ADC Mikhalda Lukhosei Zoubu mapung bhana sawatkani haiba wafamsu phongdoknaki ngarang pangthokhiba Lukhosei Zougi ADC Mikhal gamari leinaba mifam aduda mitai council more Tamil Sangam Hills Tribal Council Ekodom MMCM amadi moreda leiba tongan ba civil society organization na singbagi lusingba singna saruk yaki loina na moreda leiriba tongan ba community society sing asina Lukhosei Zouna ADC Mikhalda mirep oina songthorokpada mapung phana saugatkani haibaki thajabasu piki atopa pawmana yum ani tumna mei-chakhre mal sangkaya YAOKHRE ngasi numijungba matung pung ama makhairom taba matamda PATHOKTUNA police station gi manung chanba khumbong moibung khongnang khongda yum ani mei-na tumna chakhre mal sangkaya YAOKHRE press na phangba pawda laibak thiba thodo du da mei-chakhre yumbu ani adu OINA Megachandra sahina nipu amadi hidam Sandip sahina kuntha OINA Megachandra pan dukan phami amadi mayumda gari workshop ki machine kya thammi hairi hidam Sandip Yurembamda private bank tawbami oini ngasi mai chakpa duda private bank ki damak thamba sel kya amasu YAOKHRE hairi yumadu nauna saba maramna mai kanna bahona bada yamna wana thogi matau karam na mai adu horakhibano haiba chapcha na khangba ngamdrabasu electric short circuit tagi oiramba yai haina thajanari fire service laktuna mai muthatbagi thabak sathaki atopa pawmana UGC policy chana handabaki mayokta rally sakhre mahiroi singda violence sathakiba nungaitaba phongdokhre UGC policy chana handabagi mayokta Federation of Government College Teachers Association Phegoktagi rally sakhre loina na manipur da leiriba college oja singi apex body oiriba Phegoktana ngarang police na khongjang changchiliba mahiroi singda violence sathakibagi nungaitaba phongdokre rally aduga mari leina na Phegoktagi general secretary Dr. N Somorendra Singha na phongdokhibada 7 UGC pe amadi regulation 2018 gi order thokpi na ba haibagi oja singna shanti oiba mong da khongjang changchinbani mahiroi singi mayokta leibanate Phegoktana kana kumba amatana violence tawidana ba haijeri Phegoktagi khongjang asi oja singa mahiroi singa mukna ba oina onthokpiganu oja singna khongjang changchilengei da students union gi election gi matam lapthorokpa sina oja singbu amuki hena sawalle Phegoktana ngasi di UGC policy thabakto onthoktabagi mayokta rally ama MB college maya da chakhre college oja singna thabak lepagi khongjang college khudingmakta ngasi su pangthokre Lengak na UGC policy chana hanba pamlamba amadi Phegoktana da pikhiba aiba ahummak 2019 da pikhiba du thabakta onthoklamnabadi hojik oiriba nungaitaba phibam asi thoklamloi hojik chu lengak ki lusingba singna quality collegiate education thajaba leiragadi Phegoktana gi manga rak suba khongjang yamna athu matamda loisinba yai Phegoktana gi manga rak suba khongjang asi maram yami college oja sing principal sing yauna sahi mapan henbasi tolop suna pibide oja naha mayam amana sahi tarani thoi helaba phawbuda promotion pibida na thambiri yam darkar oiba leifam thokpa oja nupi singi toilet yauna marang kaiba amadi matamga chunaba classroom sing non teaching staff educate budget allocation asina singba sing matik chana pibide oja singna khongjang changchilaba matamda ta mayamna college oja singi tolop hengat pigani hairaga saibibana afaba collegiate education porok pangamloi college oja singda tainabana Phegoktana manga rak suba khongjang loiba ngamloi lengak ki lusingba singna college phagat hansi haiba mission asi 7 UGC pe amadi regulation 2018 chana halaga hudokpiu mathaki wakhal asi Phegoktana sit in protest tawbuda oja singna phongdoklakhibani haiba wafamsu phongdokhi atoba pawmana control room gi maru oiba mobile recharge haptabana athu akai gi paw phongnaba ngamdre SECDO
Thawal district ki yamna maruoiba Thawal sub station asigi control room gi mobile number 7630088877 asi paisa haibadi recharge haptabana maram oiraga pau phauna bangamdre yamna laibak thiba thawdo ama haukiba February 16 gi ayuk anganbada Khetri lekai da accident ama thokpadagi electric post ama teki thawdo adugi matangda pau pina bahonabada number asi incoming yaugre harakpadagi angakpa oinaki madugi matungda department ki miyoi sing laklaga semlaba matungda nungthil mai lakpada over voltage oibadagi electronic equipment khara chakpa yaurappadagi amuk hanna call tawbudasu hana gum balance yaudana leiramki nongan bada office ta satuna thu matamda yahan biu haijaramki adubu ngasi phawba miyamgi apamba thabak oina onthok pidri pau phawna dabana maram oiraga matungda asopan yauraklagadi kanana daita pugadawri maram aduna mari leinaba sing athubada pukning sang biu haina social educational and cultural development organization SECDO gi secretary na khuyek piduna thadrokpa serol amana phongdoroklei atopa pawmana nation asigi damak ka thokpaga loinana mathauda pukning sang basing pukning thogat khigani CM Chinese Army PLA na mamang sahi gi June 15 da LAC gi Galwan Valley de sangsilakpa matamda makhoi bu changba thingbada 13 suba Bihar Regiment gi Captain Soiba Maningba rangna mei-na kathokpaga loinana mathau ningthina tawkhibagi damak Chief Minister N Biren pukning thogatpaga loinana Army officer asibu taramna okre Chief Minister Secretary ta pangthokiba thoram amada Chief Minister gi maikaidegi Kanglasa amadi leirum phi piduna pukning thogatki ningsingba yai Maningba rangna mei Senapati district ki Kato mai khuldagi case haiba amasung NG Dila gi machanupani Sainik School Imphal dagi class 12 phawba tamlaba matungda NDA da sangduna kumja 2019 gi June 8 da commission tawkibani mamang sahi gi June 15 da Chinese Army singamayok na duna maraiba ki damak chapchana lepkhibagi damak handaki Republic Day thoramda India gi president na gallantry award pi duna ikai khumna khraba misangni thoramadu da Chief Minister N Birena nation asigi damak ka thokpa duty da thauna leina thabak tawbasing makhata na pukning thogathigani haiki Second World War da sinakhiba ariba Koirenga airport amadi Palel airport asi historical site oina preserve tawragani center da satuna prime minister amadi defense minister unaduna taksilagani haiki atopa pawmana doctor kayana layeng mal sauna lawduna lairaba praja singi I chupatu akomlo lamdamasigi miyam COVID-19 laisat ki awas ai theng nanglubadagi khara safarak pada ngairingi cheirak asida ana layeng gi thabak toriba doctor singna layeng ba matamda layeng mal lupa chamnga amadi masidagi henba senpham yamna chauna lawduna lairaba singi I chupagi thabak ama satharakliba asi akom lup kangleipakna topinaba appeal tawrakli lup asina ngasi press ta thadorok paserol asina hairibadi government ki doctor singna private practice tobi ganu amadi sel chauna lobi ganu haiduna akom lup na mamangai dagi hanjin haijaduna laki adubu karisu na sungba tawdana government doctor kaya amana private clinic natraga hospital loinana mayumda layeng bada lupa chamga natraga masidagi henba senfam lawduna lairaba praja miyamgi isupi siba haibasi kibana iraicha miyamna su ngamna ba honaduna ana layeng selfie duna layeng nei maduna layeng na bahona bada mayum hingkhol yon ba kaya yaure COVID-19 gi awas sai theng khara ko khibaga layeng bagi sel gi sai theng amasu miyam na mayong na hale hairi serol sinahai akom lupna government ki doctor singna government ki hospital da OPD matamda ireisa miyam bu phajna layeng biu maduna traga government ki thabak tagi potha biraga private practice oina hona biu government ki thabak torga sel tan bagi thabak to piro maru oina rims amadi jenims ki authority na su magi doctor singna kari tori bagi haibadu yengshin bagi mamita de miyam gi awaba khangna thabak to wina basu appeal tawrakli